manipur police ki team na tha asigi tarada 𝗧𝗛𝗡𝗣𝗣𝗍 ꯒꯤ ꯀꯗꯔ ꯑꯃ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ki ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯡꯂꯥꯝꯕꯝ ꯗꯟꯕꯤꯔ ꯑꯦꯂꯤꯌꯥꯁ ꯗꯅꯕꯤꯔ ꯑꯦꯂꯤꯌꯥꯁ ꯑꯋꯥꯡꯕ ꯑꯦꯂꯤꯌꯥꯁ ꯂꯟꯆꯦꯟꯕ ꯆꯍꯤ 38 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯡꯂꯥꯝꯕꯝ ꯅꯣꯕꯤꯟꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯒꯤ ꯅꯝꯐꯨꯗ ꯁꯦꯜ ꯊꯨꯝ ꯂꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ manipur police ki team na tha asigi tarada 𝗧𝗛𝗡𝗣𝗍 ꯒꯤ ꯀꯗꯔ ꯑꯃ ꯐꯥꯕ ꯉꯝꯈ꯭ꯔꯦ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ki ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯡꯂꯥꯝꯕꯝ ꯗꯟꯕꯤꯔ ꯑꯦꯂꯤꯌꯥꯁ ꯗꯅꯕꯤꯔ ꯑꯦꯂꯤꯌꯥꯁ ꯑꯋꯥꯡꯕ ꯑꯦꯂꯤꯌꯥꯁ ꯂꯟꯆꯦꯟꯕ ꯆꯍꯤ 38 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯌꯥꯡꯂꯥꯝꯕꯝ ꯅꯣꯕꯤꯟꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗꯒꯤ ꯅꯝꯐꯨꯗ ꯁꯦꯜ ꯊꯨꯝ ꯂꯧꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ